ꯑꯏꯕꯒꯤ ꯋꯥꯔꯣꯜ ꯈꯔ ꯂꯩꯆꯤꯜꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯖꯈꯤꯕꯅꯤ 20 years love story ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯆꯕꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯎꯍꯟꯖꯕꯅꯤ ꯃꯔꯨꯑꯣꯏꯅ इनखलक्लिबा सिनफम नायना थबक की एक्सपीरियंस तांजनिंगबा अमदी थबक मफम लोइनरिबा एटमॉस्फियर अमा सागचरी मरुओइना टॉय डिजाइनिंग कंपनी अमदा क्लाइंट खरगी मखादा वाक तौबगी सिन्ना अयामबनी प्रोफेशनल की ओइबा वहई अयामबा सिजिनरी खुदम ओइना हारबदा लेआउट डिजाइन इलस्ट्रेशंस लिप प्लेट पाइपलाइन एक्सेसरी डिजाइन फैशन डिजाइन इंटरनेट साइबर कैफ असिना चिंगबनी अदुना अपाबा सिंगना मिड माई ओइनबा वहई सिंगी वहंथो वहई वटा सिंग अरोइबदा पिजरी ऑनलाइन द चैटिंग तौनबा मतमदा सिजिनरिबा वहई हाइबदी शॉर्ट मैसेज इबा मतमदा मसा मसागी अतेनबा खुदोंग चानबा तोयना इनबा वहई वटा सिंग तत्तन खेंगनबिगनी खुदम ओइना हाइरबदा व्हाट आर यू सी यू असिनगुंबा यावरी लारिक ममिंग द यावरिबा लेचिल हाइरिबा दुगा इंग्लिश की लोंदा हाइरगना क्लाउड हाइरिबसे इंटरनेट की खुथांगदनी असेंगबदी वेब द यावरिबा इंफॉर्मेशन की डाटा सिंग स्टोर तौरिबा अदुबु फोंदोकचबनी एखोयगी लोंदा लेचिल हाइरिबा असिमक सक्तमसु वारिबसीदा यावरी अरोइबदा आइगी मतिक चाद्रबा खुथा सिना मियामगी नहक वकल पोथाजनबा थौगल तौजबनी वारी मचा इबगी नीति नियम करी अमता हाइजबन नचदे वारी असि पुथोकनबा होटनबदा मतेंग पांगबिरखिबसिंगबसु काउजदे सिनजरबनी मियामगी पोथापोट ओइना लेबिनबा स्टे सेफ एवरीवन हाय प्रेम यौरकलेदना कमदौरिगे नुआरिको आओ यौरकले अस ब्लू लाइन की बस से थोन वाख्रबा असुक साख्रबसिदा क्रि क्रि इनन चिल्लेबा मियामदुगा अदुगा मियामदुगी मिनिलना पूरा ओमबजानी गाड़ी मनुंगसे गुड आफ्टरनून प्रेम दिल्ली की बस सिंगी खुथौ लाउथंग सिंदुगा अखोदी तुंगदा बुकी बजाने वैशाली न मखा तारगी नसाइदगी नंग लाकद्रा हाइदुना निंगसिंग नमलिनी मेकिट की सरना लोइरब्रा खक्तनी हंगलिबा एगिदो हाना लोइगदबा यारेको आओ तौगे लोइने तौगे प्रेम मखा ताई अविनाश न मरक थदना यारे ना कोइसु होजिकता लाकपगा सोर फाबो हंदोक्तरी नहाकसु पोथागी सेनु कैनो बाय प्रेम सिंग थको सांगना जनी लाकपगे वारमननी ngasi di tea bag packet anauba lawroknabani ओ कदाय हौगतुना वाटर बॉइलिंग मशीन दगी इसिंग असाबदो पेपर डिस्पोजल ग्लास अमदा इसिंग असाबा हाबलुई सुगर क्यूब ती अविनाश लेहोवनी औ माने अदुगी बॉक्स मनुगा यावरिने प्रेम ओ सिदा लेरे थैंक यू श्रुति प्रेम सुगर क्यूब अमदी टी बैग हाबलगा डिस्पो पेपर ग्लास अमा पाइदुना सिस्टम मयादा थारिबा ऑफिस चेयर द फमथरमी पायरंबा टी ग्लास हाइबदी चा ग्लास अदुना टेबल द थमी प्रेम तुंगदा nga thaduna shor sang no hondokuna ngaihak leitana leirami amuk anirak cha glass thangatuna chinglaga table da chairamba loose paper shing khomjinduna loishilli oh kauru re prem nangi system do yarabni fajana computer mechanics nu pa do sai laklam labani ꯑꯩꯗꯤꯅꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯃꯥꯗ ꯀꯧꯅꯕꯗ ꯋꯥꯕꯖꯥꯅꯤ ꯀꯧ ꯍꯦꯛ ꯂꯥꯛꯀꯟꯗꯦ इस कदाइदे मथक फजन चिंख्रबा मिनीने सर खोगी सिस्टम सेमदा कोई चेन चिंजबनीदा श्रुतिगदी वरी याम हेक हेक सानबदाई करी हाइबा माना नंगी डिजाइन दो कइनो माली हाइरंबदो यार चाक लामलकलेने साइदगी प्रेम लाकपा ngairambani आइदी माई कॉफी से थक तक सरो इसिंग असाबो से अदुम ओइना थकलबनी फनाबु खनाव से नुंगाइरिये इहे ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯕꯦꯛ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕꯅꯦ ꯐ꯭ꯔꯨꯠꯁ ꯈꯔ ꯄ꯭ꯔꯦꯝ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯁ꯭ꯋꯤꯠꯁ ꯌꯥꯎꯔꯤꯌꯦ ꯁꯤꯗ ꯂꯩꯔꯦ मागी बैग अदुदगी लोथोकलकी
ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯩꯕ ꯀꯥꯟꯗꯗꯤ ꯄꯨꯊꯣꯛꯇꯦ ꯄ꯭ꯔꯦꯝ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯊꯣꯛꯂꯛꯏ ꯃꯁꯤꯁꯨ ꯋꯥꯔꯤ ꯑꯃꯅꯤ ꯌꯥꯗꯕꯖꯥꯠꯅꯤ ꯍꯩꯃꯥ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯚꯥꯞ ꯑꯃꯠꯇ ꯂꯩꯔꯨꯗꯦ ꯑꯕꯤꯅꯥꯁꯅ ꯆꯥꯛ ꯂꯥꯝꯂꯛꯂꯦ ꯍꯥꯏꯕꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯋꯥꯔꯤ ꯐꯖꯅ ꯊꯩꯗꯣꯛꯈꯤꯕꯩ ꯋꯥꯅꯤꯅꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯨꯅꯨꯗ ꯀꯗꯥꯏ ꯀꯗꯥꯏ ꯀꯔꯤꯅꯣ ꯆꯥꯔꯁꯦ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯆꯦꯜꯂꯛꯂꯕꯅꯦ ꯑꯩꯗꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯆꯥꯄꯣꯠ ꯂꯧ ꯂꯧꯗꯨꯅ ꯆꯥꯅꯩ ꯑꯩꯁꯨ ꯆꯥꯅ ꯆꯥꯅ ꯁ꯭ꯀꯦꯆꯤꯡ ꯇꯧꯗꯨꯅ ꯀꯦꯔꯦꯛꯇꯔ ꯈꯔ ꯗꯤꯖꯥꯏꯟ ꯇꯧꯔꯝꯃꯤ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯈ꯭ꯔꯁꯤꯒꯦ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦ ꯅꯍꯥꯟꯒꯤꯗꯣ ꯅꯠꯇꯕ ꯗꯣꯃꯤꯅꯣꯁ ꯄꯤꯖꯥ ꯑꯣꯏꯅ ꯀꯧꯁꯤꯗꯅ ꯑꯗꯨꯗꯤ ꯐꯨꯜ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯁꯤꯔꯥ ꯐꯨꯜꯁꯤ ꯌꯥꯝꯃꯟꯒꯗ꯭ꯔꯥ ꯑꯇꯣꯞꯄ ꯈꯔ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯑꯩꯗꯤ ꯆꯤꯁ ꯕꯔꯒꯔꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦ ꯆꯤꯞꯁ ꯐ꯭ꯔꯥꯏ ꯈꯔ ꯌꯥꯎꯍꯜꯂꯒꯦ ꯑꯗꯨꯒ ꯍꯥꯐ ꯁꯥꯏꯖ ꯄꯤꯖꯥ ꯄ꯭ꯔꯦꯝ ꯅꯪꯒꯤꯗꯤ ꯀꯔꯤ ꯂꯧꯒꯅꯤ ꯑꯩꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯆꯥꯅꯕꯕꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅꯤ ꯄ꯭ꯔꯦꯝꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯨꯔꯛꯄꯗ ꯑꯗꯨꯝ ꯌꯥꯗꯕ ꯍꯩꯅꯗꯕ ꯂꯩꯇꯦ ꯌꯥꯝ ꯐꯩ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯑꯕꯤꯅꯥꯁ ꯃꯥꯒꯤ ꯁꯦꯜ ꯐꯣꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯈꯤ ꯑꯄꯤꯛꯄ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯦꯅꯦꯖ ꯇꯧꯔꯤꯕꯁꯤ ꯑꯕꯤꯅꯥꯁꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯤꯞꯠ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯕ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯋꯩꯁꯥꯂꯤ ꯁ꯭ꯔꯨꯇꯤ ꯈꯣꯏꯅ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯞꯠ ꯍꯥꯎꯁ ꯈꯥꯁꯇ ꯆꯠꯂꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯕ ꯐꯥꯁꯠ ꯐꯨꯗ ꯈꯔ ꯆꯥꯔꯒ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯆꯪꯗꯨꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯤꯕ ꯑꯥꯔꯠꯋꯥꯔꯛꯁꯤꯡ ꯌꯦꯡꯕ ꯆꯠꯂꯤ ꯑꯕꯤꯅꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯂꯤꯛ ꯑꯃꯗꯤ ꯖꯨꯅꯤꯌꯔ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄ꯭ꯔꯗꯛ ꯗꯤꯖꯥꯏꯟ ꯅꯤꯠꯋꯦꯌꯔ ꯗꯤꯖꯥꯏꯟ ꯃꯔꯨꯑꯣꯏꯅ ꯑꯦꯁꯦꯁꯔꯤ ꯗꯤꯖꯥꯏꯟ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯦꯛꯁꯇꯥꯏꯜꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯣ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠꯋꯥꯔꯛꯁꯤꯡ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯎꯠꯂꯤ ꯑꯍꯥꯡꯕ ꯃꯦꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯁ꯭ꯄꯤꯀꯔ ꯑꯆꯧꯕ ꯑꯅꯤ ꯑꯍꯨꯝ ꯈꯤꯟꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯍꯧꯅ ꯊꯥꯔꯤ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯄꯥꯛꯄ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯐꯨꯠ ꯁ꯭ꯇꯦꯞꯁꯤꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤꯅꯗꯨꯅ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯅꯔꯤ ꯊꯛꯅꯕ ꯇꯤ ꯀꯞ ꯄꯦꯄꯔ ꯗꯤꯁꯄꯣꯖꯦꯜ ꯒ꯭ꯂꯥꯁ ꯀꯅꯥꯒꯨꯝꯕꯅ ꯁꯣꯐꯠ ꯗ꯭ꯔꯤꯡ ꯕꯣꯇꯜ ꯀꯦꯟꯅꯆꯤꯡꯕ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩ ꯆꯠꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯃꯆꯤ ꯑꯃꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯧꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯃꯁꯥ ꯃꯁꯥꯅ ꯁꯦꯝꯈꯤꯕ ꯋꯥꯛꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤꯅꯗꯨꯅ ꯍꯔꯥꯎꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅ ꯅꯣꯛ ꯈꯦꯅꯕꯁꯨ ꯌꯥꯎꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯑꯕꯤꯅꯥꯁꯅ ꯍꯧꯗꯨꯅ ꯒꯦꯠꯇ ꯃꯥꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯒꯣꯜ ꯀꯞꯄ ꯆꯥꯔꯤ ꯑꯗꯨꯒ ꯁ꯭ꯔꯨꯇꯤ ꯑꯃꯗꯤ ꯋꯩꯁꯥꯂꯤꯗꯤ ꯁꯣꯐꯠ ꯗ꯭ꯔꯤꯡ ꯑꯃꯃꯝ ꯊꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯒꯨꯝꯕ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯈꯤ ꯅꯣꯡꯃꯁꯨ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒꯤ ꯐꯦꯛꯇꯔꯤꯗ ꯀꯣꯏꯕ ꯆꯠꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯥꯔꯝꯂꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯌꯦꯡꯍꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯐꯖꯅ ꯁꯤꯟ ꯂꯥꯡꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯂꯨꯕꯁꯦ ꯁꯥꯔ ꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯕꯤ ꯃꯔꯨꯑꯣꯏꯅ ꯇꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯗꯤ ꯏꯟꯗꯤꯌꯥ ꯀ꯭ꯂꯥꯏꯟꯠ ꯈꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯗꯤꯖꯥꯏꯟ ꯋꯥꯔꯛ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯀꯛꯅꯕ ꯀ꯭ꯂꯥꯏꯟꯠ 5-6 ꯂꯣꯏꯅꯗꯨꯅ ꯆꯍꯤ ꯆꯨꯞꯄ ꯆꯠꯊꯔꯤꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯇꯣꯏ ꯑꯌꯥꯝꯕ ꯗꯃꯤ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯅꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯏꯊꯟꯇꯅꯤ ꯀꯝꯄꯦꯅꯤ ꯃꯆꯥ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯝ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯍꯌꯦꯡ ꯏꯁꯨ ꯇꯧꯔꯛꯂꯅꯤ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯄꯦꯟꯗꯤꯡ ꯈꯔꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯚꯥ ꯕꯁ ꯚꯔꯥ ꯑꯃꯗꯤ ꯀꯥ ꯚꯔꯥꯒꯤ ꯃꯊꯥ ꯁꯥꯔꯝꯕꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯏꯗ ꯑꯗꯨꯒ ꯄ꯭ꯔꯦꯝ ꯅꯪꯅ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯄꯥꯔꯁꯀꯤ ꯃꯥꯁꯀꯣꯠ ꯃꯥꯅ ꯌꯥꯝ ꯄꯥꯝꯃꯦꯌꯦ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏꯔꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩ ꯈꯔ ꯁꯦꯝꯃꯣ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡꯒ ꯆꯥꯅꯕ ꯌꯦꯡꯂꯒ ꯑꯗꯨꯒ ꯑꯦꯂꯤꯒꯦꯇꯔ ꯋꯤꯠ
ꯒꯣꯜꯐꯇꯨꯗꯤ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯃꯥꯁꯀꯣꯠ ꯑꯣꯏꯔꯅꯦꯌꯦ ꯀꯂꯔ ꯆꯥꯅꯕ ꯑꯃ ꯑꯅꯤꯗꯪ ꯌꯦꯡꯍꯜꯂꯨ ꯍꯥꯏꯌꯦ ꯄ꯭ꯔꯦꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯥꯊꯩꯗꯨꯅ ꯗꯦꯗꯂꯥꯏꯟ ꯀꯥꯗꯤ ꯄꯤꯔꯛꯄ ꯖꯥꯠꯂꯥ ꯀꯩꯗꯧꯉꯩ ꯂꯣꯏꯔꯒ ꯄꯤꯔꯛꯎ ꯍꯥꯏꯒꯦ